Lok Sabha Mikhal Kamari Lenana Alfred Arthur ki mifam pangthoklingai ngarangsu Nongmei Kapsilakhre pau si Kangla pau dagi lokhatchabani Taragani Pan Suba Lok Sabha Mikhal ki matam lauthokibaga loinana Congress Party ki oina Outer Manipur Parliamentary Constituency ki mirep oinaba Thaurang Tauriba Alfred Kangam Arthur ki Mikhal Kamari Lenana pangthokiba meeting ngahal Ukhrul District ki Ulen Resort ta mifam pangthoklingai sakhangdaba singna Nongmei Kapsilakpagi thodok thokhraba matung ngarangsu atopa mafam amada mifam pangthoklingai Nongmei Kapsinduna landarakre pau sina hairibadi ngarang ayuk Ukhrul District Touringei Village da Mikhal Kamari Lenana wangang lingai Nscn-IM ni singnaba khulai paiba singna ngarang nungthil pung amarom tabada Nongmei round kya kapsilakre IM ni singnaba singaduna Nongmei kapsilakhiba duna maram oiraga mifam aduda tilamba miyam Mikhal pangthokliba community hall manungda pakthaduna leinakhi amadi kaya amana mipainaduna chenakhi thodok asigi matangda MPCC ki maikaidagi pendaba wafam kaya phongdorakle amaromda NPM na Thagatpa Mirep ta Sougatnaba Warep laukre United Naga Council na pangthokadoriba Lok Sabha election da Outer Manipur Lok Sabha constituency ki oina Naga People's Front NPM na Thagatpa Mirep ta Sougatnaba Warep laukre UNC na NPF ki oiba manifesto amadi constitution singdu kumna khanarba matungda NPF pu lakadoriba Lok Sabha Mikhal asida support taunaba Warep asi laukibani hairi NPF ki manifesto aduda Indo Naga Peace ki thabak thoram atuba matamda loisenba amadi Naga taba mafam sing administration amagi makhada leihanba haiba wafam yauri loinana NPF ase Delhi ki High Command gi makhada leitaba loinana Naga miyam gi yaifana bukhanba political party ma oibana UNC na Sougatpani panba yabadi pangthokadoriba Outer Manipur constituency election asida NPF ki oina sitting Lok Sabha MP Lohor S Phojena oiba yabagi thajanaba amadi hanagi Ukhrul gi MLA Alfred Kangam Arthur na Congress ki mirep oirakpa yana leiri